Manipurgi lambi khusem lambi na singdum olhalle yumna pukhri manungda laihalle Manipurgi lambi sembada full depth reclamation technique sisinaba tangai fadre Manipurgi lambi sembagi mawong asi chawkhalaba laibak singda tawnariba sidage thaidoglaga angakpa mawong amada sembana maram oiraga lambi singna asum tongkhalaktuna singdum oirakle aduga lambi singna semli khudingmakke wangkhalakpana yumde pukhri manungda laibaga manarakle Manipurgi oina lambi thong sembagi thabak chathaba matamda ayamba matamda miyamna uba phangliba saktam asi semliba lambi adugi mathakta koilas amuk thajillaga lambi semba asine hairiba lambi khusem asi national highway sing sembada oirabasu Pradhan Mantri Gram Sadak Yojana gi makhada lambi semba oirabasu natraga Works Department ki makhada lambi semba oirabasu ayamba na koilas thabagi thabak asi hana leriba akaiba koilas adugi mathakta amuganna namtha thajinbagi chanabi ama uba phangye chahi khudingi oina lambi semba matamda asumna hanagi laimai adugi mathakta koilas thajinba asina maram oiraga lambi sing asi asum wangkhala e masina maram oiraga lambi gi nakalda leriba drain sing asi wangkhattaba yaraktaba na lambi adugi nakalda leriba yum sing de lambi dagi ka hena kutharaga lehaure masina maram oiraga nong surakba matamda drain da chen khigadaba isum sing adu drain na ingkhol dagi hena wangkhatkiba na maram oiraga side drain sing dagi ising aduna yumlom do oina sangsilaktuna khusemgi isau thogana bagi achoba maram oiragle hiram asigi matangda laingaki works department ki expert amaga pauksi asiga wari sanabada hai lambi semba matamda hana lairamba lambi adugi mathakta asum thongatuna wangkharan ba si hojikti matamga chunadre lambi semba matamda ana uboina full depth reclamation FDR technology haina khangnaba lambi sembagi mawong asi India gi mafam kaya da sisinaba haure amaromda Ministry of Road Transport and Highways na National Highway sing semba matamda FDR technology sisinana bahairakpa lairabane masida natana yum yamna kungba mafam singda lambi semba matamda su lambi asi wangkharandana thamnabagi damak technology asi sisinana ba wafam lakhre FDR asi hana lairiba koilas ki mathak thangba saruk adu machine sisinaraga kothoklaga madugi polam sing adu processing tawraga additives natraga chemical na chingba haplaga lambi sembagi thabakta sisinaba mawongne masina lambi sembada changba masak hanthahanbaga loinana sel changbagi sangsu hanthahalle masida natana lambi gi awangba si hengarandana thambada chawna mateng oiribane masina lambi sembada uful hauduna ising nungsit mosin bagi chang hanthahanbada chawna mateng pangi haike amaromda National Transportation Planning and Research Center NAT PAC gi report matunginna masina lambi sembada changba senfam asi chada nifu phawba hanthahalle masiga loinana lambi sembada changba raw material sing chada humbudra romdi hanthan bangam mi haire expert aduna hai Manipur gi oina su asigumba technology sing asi sisinabagi tangai fadaba matam yauravane adubu lamdam asigi engineer sing na hanagi lambi khusem asidagi hongdokningdabagi ra natraga anauba technology sing asi khangba watpagira hanagi phibam asidagi ihong hongba uba phangde National Highway Authority of India na funding tauba project sing dade FDR asi tawpham thoklabane lambi sembagi mawong hongdoktaba sina maram oiraga miyam tangdu laitana nungaiba punsi marel amada hingba ngamandaba simag miyoy bagi hag khongaw na bani haina lawba yai maram asina matamga chunaba mawongda lambi sembagi technology sing asi lamdam asida sizinaba hogdokpagi tangai fadaba lay haina expert aduna makata akhe